ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦ꯫ ꯅꯪꯅ ꯆꯠꯂꯝꯕꯒꯤ ꯑꯩꯅ ꯁꯤꯔꯝꯕꯅꯤ, ꯅꯪꯅ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯁꯤꯕꯤꯔꯣꯏ꯫ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯈꯨꯗꯥꯡ ꯘꯥꯔꯤꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯅꯤꯡꯊꯧꯖꯝ ꯏꯂꯤꯖꯥꯕꯦꯠ ꯗꯦꯕꯤ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯕꯤꯒ꯭ꯌꯥꯟꯗ ꯑꯣꯀ꯭ꯔꯝ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯁꯅꯥꯍꯟ ꯂꯨꯋꯥꯡ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯐꯣꯡꯕꯤꯔꯛꯄ ꯑꯃꯗꯤ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯔꯝꯃꯨ꯫ ꯑꯍꯥꯟꯕ ꯄꯥꯎꯔꯧ꯫ ꯇꯦꯟꯅ ꯃꯄꯥ ꯆꯨꯝꯂꯒ ꯎꯔꯣꯛꯅ ꯁꯥꯎꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯜꯊꯣꯛꯇꯤ ꯃꯍꯧꯁꯥꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯅꯤꯇꯤ ꯀꯥꯏꯗꯅ ꯆꯠꯁꯤ ꯍꯥꯏꯅꯔꯒ ꯌꯥꯅꯤꯡꯗꯕ ꯑꯆꯨꯝꯕ ꯆꯠꯁꯤ ꯍꯥꯏꯕꯒ ꯁꯥꯎꯕ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯔꯒ ꯃꯪ ꯊꯜꯂꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯜꯊꯣꯛꯇꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯃꯄꯨꯡ ꯐꯥꯅ ꯍꯩꯇ꯭ꯔꯤꯉꯩ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯍꯤꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯀꯌꯥ ꯇꯧꯔꯨꯔꯕꯗꯤ ꯑꯔꯥꯜ ꯑꯁꯣꯏꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯔꯧ꯫ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯜꯊꯣꯛꯇꯤ ꯑꯐꯕ ꯀꯥꯟꯅꯕ ꯊꯕꯛꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ, ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯎꯄꯥꯏꯗꯤ ꯂꯩꯇꯕ ꯍꯥꯏꯕꯅꯤ꯫ ꯃꯔꯤꯁꯨꯕ ꯄꯥꯎꯔꯧ꯫ ꯎꯄꯨꯝꯗ ꯏꯁꯤꯡ ꯆꯪꯕ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯜꯊꯣꯛꯇꯤ ꯑꯋꯥꯕ ꯇꯥꯗꯨꯅ ꯂꯩꯔꯕ ꯑꯃꯁꯨꯡ ꯐꯠꯇ꯭ꯔꯦ ꯈꯪꯗꯨꯅ ꯂꯩꯔꯕ ꯑꯗꯨꯗ ꯍꯦꯟꯅ ꯐꯠꯇꯅꯕ ꯇꯧꯕ ꯍꯥꯏꯕꯅꯤ꯫ ꯃꯉꯥꯁꯨꯕ ꯄꯥꯎꯔꯧ꯫ ꯉꯥꯄ꯭ꯔꯨꯝ ꯃꯃꯩꯗ ꯈꯨꯖꯤꯟꯅ ꯁꯤꯛꯄ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯜꯊꯣꯛꯇꯤ ꯊꯕꯛ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯄꯥꯡꯒꯜ ꯊꯣꯛꯅ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯨꯛꯁꯨꯕ ꯑꯁꯤꯗꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯅꯤ꯫
ꯈꯨꯖꯤꯟ ꯃꯃꯥꯏꯃꯨꯛꯇ ꯄꯥꯛꯄ ꯂꯝꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯌꯥꯝ ꯄꯤꯛꯄ ꯂꯝ, ꯃꯐꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯔꯥꯡ ꯀꯥꯏꯗꯕ ꯑꯣꯏꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯦꯠꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯂꯝꯂꯩꯃꯅ ꯄꯨꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯂꯝꯂꯩꯃ ꯑꯣꯛꯅꯕ ꯃꯤꯅ ꯇꯧꯕꯒꯨꯝꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕ, ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨꯗ ꯅꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕ, ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯃꯆꯤ ꯃꯌꯥꯗ ꯆꯞ ꯆꯞ ꯂꯦꯞꯀꯟꯕ, ꯇꯔꯨ ꯇꯅꯥꯟ ꯂꯩꯇꯕ, ꯐꯨꯋꯥꯎꯅꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯏꯃꯥ ꯀꯧꯕ ꯅꯪꯗꯕ ꯄꯣꯠꯅꯤ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯌꯥꯝꯅ ꯊꯨꯕ, ꯍꯤꯡꯂꯥꯛ ꯍꯤꯡꯖꯤꯜ ꯇꯧꯈꯤꯕ, ꯃꯃꯨꯠ ꯇꯥꯅ ꯈꯟꯅꯕ ꯅꯪꯍꯧꯗꯕ, ꯈꯥꯡꯇꯞꯇ ꯇꯠꯄ ꯍꯥꯏꯕꯅꯤ꯫ ꯃꯥꯄꯟꯁꯨꯕ ꯑꯁꯤꯁꯨ ꯄꯥꯟꯊꯩꯅꯤ꯫ ꯍꯨꯏꯅ ꯁꯔꯨ ꯄꯥꯝꯕ꯫ ꯄꯥꯟꯊꯩ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯌꯥꯝꯅ ꯁꯗꯥꯔꯣꯜ ꯑꯣꯏꯅ ꯄꯥꯝꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯈꯔ ꯍꯦꯟꯖꯤꯟꯅ ꯄꯥꯝꯕ ꯍꯥꯏꯕꯅꯤ꯫ ꯇꯔꯥꯁꯨꯕ ꯑꯁꯤꯗꯤ ꯄꯥꯎꯔꯧꯅꯤ꯫ ꯁꯦꯟꯗ꯭ꯔꯥꯡ ꯉꯟꯅ ꯇꯥꯕꯅ ꯆꯦꯡ ꯃꯆꯪ ꯆꯥꯏ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯌꯥꯝꯅ ꯇꯧꯅꯗ꯭ꯔꯤꯉꯩꯗ ꯉꯟꯅ ꯊꯕꯛ ꯇꯧꯍꯧꯕꯅ ꯀꯥꯟꯅꯕ ꯐꯪꯏ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ 3ꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯣꯡ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothafam@gmail.com ꯗ ꯄꯤꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯄꯥꯎꯈꯣꯡ ꯑꯗꯨ ꯆꯟꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ: ꯃꯅꯥꯇꯒꯨꯞ ꯇꯔꯦꯡ ꯃꯍꯩꯅ ꯑꯃꯤꯇ꯭ꯔ ꯀꯔꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯃꯅꯥꯇꯒꯨꯞ ꯇꯔꯦꯡ ꯃꯍꯩꯅ ꯑꯃꯤꯇ꯭ꯔ ꯀꯔꯤꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ, ꯂꯥꯏꯛ ꯀꯣꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫